Social activist Asong Kom da life attempt Chatharakhiba adu terrorist ki Thouong ni HAINA Federation of HAOMEE na PHONGDORAKLI Federation of HAOMEE ki General Secretary Asong Kom na khudek piduna thadorakpa cherol amana hai haukiba March kontragi numthil gi pung mari taba matamda Merikong gi PRO su oiriba Sangang village dagi social activist Asong Kom na Churachandpur DC office ta chatluraga Sangang tam na halakpada Saiden village kanakna lairiba touring fashion kom village mapada kuki khutlai paiba singna gari khamduna makut thangat hanbaga loinana chingna ningai oiba thong laki maduda Asong Kom na khudakta thawai hinnaba angamba lokchapta chongthaduna chenki maduda kuki khutlai paiba sing aduna mongonda nomai masing khangdana kaplaki laibak phabadagi mahak nomai na panbadi palhodre adubu mahak lokto onthabadagi masagi mafam ayamba sokhi khara chatlaga magi khun amada changduna lotki tungda numidang pung taruk makhairom taba duwaida police amasung army na mahakpu rescue tawki kukilal hoba kanglup KIA na mamang chahida Manipur Kom Union gi president Ahao Kom tamthina furakhiba gi wafam laikre loina na itattatana kuki singna ichum kom gi khulakpagi thabak tawramda ayet akai pibada natana khunja singbu su naibiri kom haiba furup asi kangleipak Manipur gi manglam chattagi lairaklaba yek salai leijaba yelhomi kanglup amani asumna yelhomi furup ki miyoi singi mathakta kuki singna atamnana miyot minegi thabak chatharakpa asi Federation of HAOMEE na akan mong da condemn tawi yelhomi singda temshinarakpa pumnamak Federation of HAOMEE na chapchana leptuna thengnagani loina na Asong Kom da life attempt tawrakpa miyoi singi mathakta lengak na logi matung inna matik chaba action lokhat kadabani haina cherol asina makatari